80 यूनिट खुदिंगी ड्रग के अवेयरनेस अमा पाक्सना तौनबा सिले मरु ओइना अगांग क्लास 5 तगिना 10 फाउबगी मनुंगदा लैबा नुपा मचा अमदि नुपी मचा सिंग ममा मपा अहल अमना नाहक्तंग पुथोपीदुना अवेयरनेस असिदा यावहनबियो ड्रग ना हक्चांगदा इमुंगदा खुनाइदा इरेबागी फुरुपता कदाय फाउबा सोखहली अमदि ड्रग तगी अखोइना करन लापथोकनी हाइबगी वाफमसिंग असि हौखिबना सोयख्रबसु तुंगी मिरोल सिदी ड्रग तगी खरा मखै कनबा ngamnaba hotnaminase Indo Myanmar border gi Manipur ga tainaba sarukta kilometer 10 gi manung da leiba miyoi sing border pass lauraga changthok chasin tawba yaragani haina Union Home Ministry na Manipur lengakta khangalakre Santi puraknaba handak IRB training lawkraba maitai amadi kuki police cadet sing yauna punna mafam amada duty tahangdori makha taba pawda hairi Manipur da thokliba Erang Asigi Marumda uba fangdaba Khut ama yawba manbagi mami taba asina nauna हिंसागी थवोंग कया चथरकपदा मतेंग पांगली हाइना मणिपुर हाई कोर्ट की हानगी चीफ जस्टिस सिदार्थ मिर्दुलना फोंदोकली मथंगी पाव बांग्लादेश सेक्रेटरियन ngarang ahing mai Cheikhre फायर सर्विस मियोय अमा सुसीरे मणिपुर पुंबा टोटल सदाव लाथोखरे खुलंगाक पतरुपु कंडीशन अमता यावदना थादोरकदबनी हाइदुना तांग 19 की नुमिदांग पुंग 3 दगी तांग 19 नुमिदांग पुंग 3 फावबा मणिपुर पुंबा टोटल सदाव तौरगनी हाइना जेएसी की माइकैदगी मियामदा खंगलखे MP election loibaga relief camda leriba sing mayumda hanjilangani haina lauramba sing kadaida chakhrage haina chief minister and Biren Singh na phongdok atopa pau amana Kerala da thiba khangdana leriba Marembam ongbe thothoibi masana mahak chele haina message tharalamkhi mapuroiba Marembam Amarjit Kerala da leiduna private company amada thabak tawduna leibi Marembam ongbe thothoibi mapuroiba Marembam Amarjit mafang khangdana mangkhiba asibu fangnaba hotnabada miyamna su mating pangbiu haina thothoibi gi mapuroiba Marembam Amarjitna pangmi singa unabada phongdokre mahakna makha taraduna hai thothoibi masana mahak chele haina message tharalamkhi hairi adum oinama hojifau langlang langjin amata khangdana leiriba mahaki nupi asi thibinaba Moirang police amade Kerala police ta missing report ama register tawkhre haina su mahakna makha tana phongdokre National Highway 37 amadi National Highway 2 da pochai puduna lakpa gari Imphal da thunglare National Highway 37 amadi National Highway 2 da lamdam asigi tangai fadana nongmoda changdaba yadaba pochai puduna lakpa gari chamaga 15 amadi 419 hairiba lambi asida apanba yauduna pusilakre makha tana pochai puselapagi khudong thiba thoktanabagi damak chingnaningai oiba mafamsingda security force na akanba jackson thawrang lokhatkhi Manipur district pungnamakta pamdaba thodok thoktanabagi damak sing amasung tamda punna check post 9 hangduna achat awong sing check tawbagi thabak chathakre hairi